ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯡꯗ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠꯁꯤꯡ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ꯫ ꯑꯍꯥꯟꯕ ꯄꯣꯁꯠꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯆꯩꯊꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯃꯗꯤ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯍꯨꯝꯐꯨꯔꯣꯝ ꯍꯦꯟꯕꯅ ꯊꯥꯒꯤ ꯚꯔꯥ ꯊꯤꯕ ꯉꯝꯗꯕꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯇꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯌꯥꯎꯅꯔꯤ ꯍꯥꯏꯔꯤ꯫ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤ ꯍꯥꯡꯂꯦ ꯍꯥꯏꯗꯨꯅ ꯆꯦ ꯊꯦꯠꯂ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯗꯨꯀꯥꯟ ꯑꯍꯥꯡꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯜ ꯁꯨꯅ ꯄꯣꯠ-ꯆꯩ ꯂꯩꯕ ꯌꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯂꯥꯛꯂꯒ ꯄꯣꯠ-ꯆꯩ ꯂꯩꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯈꯤ꯫ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯁꯛꯇ ꯑꯣꯟꯂꯥꯏꯟꯗꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕ ꯃꯇꯝꯗ ꯃꯃꯜꯁꯨ ꯇꯥꯅ ꯌꯣꯜꯂꯤ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯅꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗꯅ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯉꯕꯣꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯉꯕꯣꯛ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 1, ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯑꯃꯗꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3ꯗ ꯂꯩꯕ ꯌꯨꯝ, ꯐꯥꯔꯝ ꯑꯃꯗꯤ ꯂꯧꯕꯨꯛ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯇ ꯅꯠꯇꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯆꯠꯄ ꯂꯝꯕꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯌꯨꯝ 200-300ꯒꯤ ꯃꯌꯥꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠꯇꯅ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯥꯕ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯤꯡ ꯂꯩꯄꯥꯛ ꯊꯥꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯆꯪꯕ ꯄꯨꯡꯊꯤꯡ ꯊꯤꯡꯂꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯁꯥꯕ ꯍꯧꯈꯤꯕ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯁꯪꯒꯥꯅꯕ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯗꯥ 6 ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯣꯀꯥꯌꯨꯛꯀꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯞꯄꯔ ꯑꯦꯖ ꯂꯤꯃꯤꯠ ꯍꯥꯟꯅ ꯆꯍꯤ 60 ꯑꯣꯏꯔꯝꯕ ꯑꯗꯨ ꯆꯍꯤ 62ꯗ ꯍꯦꯟꯒꯠꯄꯗ ꯌꯥꯅꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯋꯥꯔꯗ ꯅꯝꯕꯔ 5 ꯑꯃꯗꯤ 18 ꯌꯥꯎꯗꯅ ꯑꯇꯩ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ 23 ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯤꯈꯜ ꯃꯇꯝ ꯂꯦꯞꯊꯣꯛꯅꯕꯁꯨ ꯈꯟꯅꯈꯤ꯫ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯑꯣꯏꯅ ꯏꯪ ꯀꯨꯝꯖꯥ 2020ꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖ 4 ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯁꯤꯟꯈꯤꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯇꯤꯆꯤꯡ 32 ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ 43 ꯃꯅꯨꯡꯗ ꯇꯤꯆꯤꯡ 52, ꯅꯟ ꯇꯤꯆꯤꯡ 43 ꯄꯣꯁꯠ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ꯫ ꯄꯕ꯭ꯂꯤꯛ ꯋꯥꯔꯛ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ RR 1 ꯇꯥꯏꯝ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯁꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ 4 ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯗꯁꯨ ꯌꯥꯅꯈꯤ ꯑꯃꯗꯤ ꯁꯤꯖ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯍꯦꯜꯊ ꯁꯥꯏꯟꯁꯇ MBBS ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯅꯨꯋꯦꯜ ꯐꯤꯁ ꯂꯨꯄꯥ ꯂꯥꯈ 4 ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯂꯨꯄꯥ ꯂꯥꯈ 6ꯇ ꯍꯦꯟꯒꯠꯄꯤꯅꯕ ꯍꯥꯏꯖꯈꯤꯕ ꯑꯗꯨꯁꯨ ꯀꯦꯕꯤꯅꯦꯠꯅ ꯂꯨꯄꯥ ꯂꯥꯈ 5ꯗ ꯍꯦꯟꯒꯠꯄꯗ ꯑꯌꯥꯕ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗꯅ ꯏꯊꯥꯏ ꯕꯦꯔꯦꯖ ꯒꯦꯠ ꯃꯇꯝ ꯆꯥꯅ ꯍꯥꯡꯗꯕꯅ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥ ꯊꯣꯛꯍꯜꯂꯦ꯫ ꯏꯊꯥꯏ ꯕꯦꯔꯦꯖ ꯒꯦꯠ ꯃꯇꯝ ꯆꯥꯅ ꯍꯥꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯟꯗꯨꯅ ꯂꯧ ꯄꯥꯜꯂꯕ ꯂꯧꯐꯝ ꯑꯃꯗꯤ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯜꯂꯦ ꯍꯥꯏꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯠ ꯑꯦꯐꯦꯛꯇꯦꯗ ꯑꯦꯔꯤꯌꯥ ꯐꯥꯔꯃꯔꯁ ꯑꯦꯟড ꯂꯦꯟꯗꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯀꯣꯔꯄꯣꯔꯦꯁꯟꯗ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯠ ꯑꯦꯐꯦꯛꯇꯦꯗ ꯑꯦꯔꯤꯌꯥ ꯐꯥꯔꯃꯔꯁ ꯑꯦꯟड ꯂꯦꯟꯗꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯉꯣꯝ ꯇꯤꯀꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ NHPCꯅ ꯏꯊꯥꯏ ꯕꯦꯔꯦꯖ ꯒꯦꯠ ꯑꯁꯤ ꯏꯁꯤꯡꯒꯤ ꯆꯥꯡ ꯌꯦꯡꯗꯨꯅ ꯍꯥꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯃꯧꯈꯠꯂꯛꯇꯨꯅ ꯉꯥꯒꯤ ꯐꯥꯔꯝ ꯑꯃꯗꯤ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯊꯥꯏ ꯕꯦꯔꯦꯖꯒꯤ ꯃꯣꯅꯤꯇꯔ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯄꯥꯏꯁꯤꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯏꯊꯥꯏ ꯕꯦꯔꯦꯖ ꯑꯁꯤ ꯁꯔꯀꯥꯔꯅ ꯄꯥꯏꯁꯤꯟꯗꯕ ꯇꯥꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯡꯒ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯌꯨꯝ 3 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫
नुमित खरनी असिदा नोंग लेप्तना सुबना मरम ओइरगा थांगा ओइनाम लाइकाइदा चिंग निंखाइबदगी युम अहुम अमांग अता थोखरे हाइदि अमांग अता थोखरब युम अहुम अदुदि लाइकाइ असिमक्तगी ख्वाइरकपम गिरिधोन निंगथौजम नंदा अमदि सलाम मेघगी युमनि हाइदि थौदोक असिगी पाउ हेक फंगबगे एसी असिगी एमएलए टी रोबिंद्रो सिंह ना हकथेंगना सत्तुना यंगसिन थिबगा लोनना सेनगी तेंगबांग पिरमकी nakal amarom da arambai tengol unit 63 na su amang ata thokloba yum sing aduda sangsin duna mateng pangbagi thabak chathaba hawkhre hari ningsing ba yabade laikai asimak tada khwairakpam norel amadi khwairakpam maipa ke yum sing ningkhairak tuna amang ata thokhibagi thodok laikhrabani video asibu loiba fawbi yangbi bagi tamakta adum haninga letan thagapa pongdok sari ngasigi di video asida matang asida loisilage aina haibada soikibulan kiba yawso mayam puna manangak pu haba wafam masimdang thamjabgolena ngasigi da mayam dagi kanina bayatang aduni jari